Uchek sing Fanaba Thakpa Singgi Mathakta Forest Department na drive Chathaduna LAKPAGI SARUK amo OINA ngasi THOUBAL Forest Division gi DFO Dr. LEISHANGTHEM JEECEELEE gi MITYENG MAKHADA KAKCHING Forest Range ki staff singna drive CHATHABA HOUKHIBAGA LOINANA Uchek Fanaba THAKLAMBA langtara rom FAGATKHRE KAKCHING Forest Range ki Range Officer Sundar Huidrom gi lamjing MAKHADA Palel Beat Officer Nangmairakpam Bikramjit amadi Forester ay sanamatumna lutingduna ngasi anganba ayukta range asigi manungda lairiba lawshipat ke koibada drive satakhibaga loinana Uchek Fanaba Thaklamba langtara dom FAGATKHRE hairi range officer Sundar Huidromna fongdorakpada haujik ningtham thagi matam yausilakpaga loinana miramdagi pairakpa Lamlakki Uchek singna lamdam asigi pat singda saktaba lakpagi matamsu yaurakle maramaduna kanagumba singna range asigi manung chana lairiba pat singda amadi labuk singda lang thaktuna Uchek sing phabi ganu haiki amadi Uchek phaba Thakpa Singgi Wildlife Act 1972 gi makhada chairak fangba yai maramaduna Uchek hatpiganu lang thakpiganu hainasu miyamda apil tawki